आकाशवाणी इम्फाल ngangbam nganthoi na pau pajari Operation Sindur mai pakna sathakibada Pradhan Mantri Narendra Modi na Bharat Lanmi bu thagatpa phongdokre ngasi New Delhi da pangthokpa kendra gi mantri mandol gi mifamda Pradhan Mantri na Operation Sindur karamna sathaki haibagi matangda akupa warol thamki Pradhan Mantri na ahing supa Operation Sindur yangsinkhiba adubu mifam aduda saruk yakhiba kendra gi mantri singna thagatki Pradhan Mantri Narendra Modi na ngasi numiyungba matung Rashtrapati Bhavan da Rashtrapati Draupadi Murmu naduna Operation Sindur gi makhada Pakistan amasung Pakistan occupied Kashmir da terrorist singi lotfam amadi kusukulai thampam kya thugai khibagi matangda wari sanaki marak asida kendra sarkar na hayang rajniti dol pumnam ki oiba mifam kaukhre mifam adu New Delhi gi Parliament Complex ta leiba Parliament Library building da hayang ayuk pung 13 da pangthokani amaromda Chief of Defence Staff General Anil Chauhan na ngasi ngaksel Mantri Rajnath Singh ga unakre kendra gi Griha Mantri Amit Shah na Leba sigi ngamkhaida leiriba Rajya Singhi Mukhya Mantri Singh DGP amadi Chief Secretary Singhi mifam ama ngasi nungthil kaukhre Punjab Rajasthan Gujarat Uttarakhand Uttar Pradesh Bihar Sikkim Nongchup Bengal amadi Ladakh amasung Jammu Kashmir gi Lieutenant Governor mifam adu da saruk yagani hairi America gi Rashtrapati Donald Trump na Bharat amadi Pakistan leba ani gi leinariba nungainadaba asi athuba matamda loisinaba hairi America gi Secretary of State Marco Rubio na social media da thagalakpa warol amada hai Bharat amadi Pakistan gi marakta yanadaba leiriba asi athuba matamda yasinanaba oiragliba phibam sing America na kupna yengsili leba ani gi marakta athuba matamda santi gi warusin puraknaba Rashtrapati Donald Trump na honagani haina sumakha takhi Bharat na hojik phawbada malem gi leba 13 gi satellite summary hena thagatkre haina Pradhan Mantri Narendra Modi na phongdokre wafam asi Pradhan Mantri na Global Conference on Space Exploration ga mari lenana video message amada phongdokhibani Sri Modi na hai sayol khar gi manungda Bharat ki astronaut ama ISRO NASA gi International Space Station gi mission gi saruk ama oina space da satlagani Bharat ta hojik space ka mari lenaba startup chaniya khaina satellite technology imaging propulsion system gi lamsing da khumang yang na sangsili Pradhan Mantri na hai Space is not just a destination. It is a declaration of curiosity, courage, and collective progress. India's space journey reflects this spirit. From launching a small rocket in 1963 to becoming the first nation to land near the south pole of moon, our journey has been remarkable. Our rockets carry more than payloads. They carry the dreams of 1.4 billion Indians. Rajyapal Ajay Kumar Bhala na ngasi Chandel Jilla da District Administration Chandel na sinduna pangthokpa thoramda District Library Chandel amasung jilla asigi oiba Manipur IT Center sangakre DC Office Complex Mini Secretariat pangthokpa thoram amada Rajyapal na District Level Officer sing amadi mafam adugi Civil Society Organization singa wari sanakhi Mizoram Police nangrang methamphetamine tablet kilogram chani kuntra hena phagat pangamkhre masi local market ta lupa koti kuntra rongi oigani hairi Mizoram Police ki pauna hai thingkrang kaun amadi banjau lambi da police na sarok sing check tawbada gari amada tablet sing adu bora nipan da haptuna purambani masiga mari lenana police na case ama lokhatuna makhata na thijenbada Tripura dagi miyoi ahum su phagat khre IPL cricket ngasi Kolkata gi Eden Gardens da Kolkata Knight Riders ka Chennai Super Kings ka sanagani match asi numidang pung 3:30 dagi hawgani Khelo India Youth Games ta Maharashtra na hojik phawbada sanagi takman 3 yauna punna takman 18 phangduna medal teligi khwaigi makokta leiri Rajasthan sanagi 3 yauna punna takman 9 phangduna ani sobada Karnataka na sanagi 5 yauna punna takman 19 phangduna medal teligi ahum soba mafamda leiri Pauloi jare